ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯇꯝꯐꯥꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯀꯨꯆꯨ ꯃꯨꯔꯝꯃꯤ, ꯃꯁꯝꯗꯨꯁꯨ ꯈꯣꯏꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯑꯁꯤꯅ ꯅꯨꯄꯥ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯛ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯤꯡꯁꯦꯜ ꯑꯃ ꯃꯈꯨꯠꯇ ꯄꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯣꯃꯣꯟ ꯇꯧꯅ ꯅꯣꯛꯇꯨꯅ ꯃꯥꯏꯊꯣꯡꯗꯨꯕꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯩ꯫ ꯑꯩꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯊꯤꯕꯗꯤ ꯅꯠꯇꯦꯗ꯫ ꯀꯨꯆꯨ ꯑꯁꯤꯅ ꯈꯔ ꯃꯝꯈꯤꯕ ꯑꯁꯤꯗ ꯌꯦꯡꯕ ꯍꯩꯇꯕ ꯃꯈꯣꯏꯅ ꯊꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯩꯁꯨ ꯊꯤꯕ ꯅꯠꯇꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯅꯣꯛꯆꯩ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯂꯩꯍꯥꯎ ꯑꯁꯤ ꯃꯅꯥꯆꯣꯝ ꯑꯣꯏꯅ ꯅꯥꯞꯄ ꯑꯁꯤꯗ ꯊꯦꯠꯆꯤꯜꯂꯒꯦ꯫ ꯑꯣ, ꯌꯥꯝꯅ ꯐꯖꯔꯦꯗ꯫ ꯑꯩꯒꯤ ꯐꯖꯕ ꯑꯁꯤꯗ ꯅꯥꯆꯣꯝ ꯑꯁꯤꯅ ꯃꯒꯨꯜ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯍꯥꯞꯂꯦ꯫ ꯐꯖꯔꯦ꯫ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯂꯩꯀꯣꯜꯗ ꯆꯠꯂꯨꯒꯦ, ꯈꯣꯏꯗꯥꯕ ꯅꯨꯄꯥ ꯊꯦꯡꯅꯕꯔ ꯌꯦꯡꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯏꯁꯩ ꯑꯃ ꯉꯪꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩ, ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯁꯤꯗ ꯏꯁꯩꯒ ꯉꯪꯂꯒ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦꯍꯦ? ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯀꯩꯅꯣ ꯏꯃꯥ, ꯅꯆꯥ ꯑꯩꯁꯤ ꯂꯩꯁꯥꯕꯤꯅꯤ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏꯅꯦꯍꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯁꯥꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯐꯥꯔꯤꯅꯤꯀꯣ꯫ ꯏꯕꯦꯝꯃ, ꯀꯥꯟꯅꯔꯣꯏ, ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩ꯫ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯏꯃꯥ, ꯑꯩ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯤ, ꯑꯩꯕꯨ ꯈꯥꯝꯃꯛꯀꯅꯨ꯫ ꯍꯣ, ꯏꯆꯥꯅ ꯐꯅ ꯌꯥꯝꯅ ꯀꯣꯏꯕ ꯆꯠꯇꯨꯅꯁꯨꯅꯦ, ꯅꯨꯄꯥ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯅ ꯏꯆꯥꯕꯨ ꯄꯥꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣꯏꯌꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯏꯃꯥ ꯋꯥ ꯍꯩꯒꯦ ꯇꯥꯔꯣ ꯂꯥꯎ꯫ ꯏꯃꯥꯒꯤ ꯋꯥꯊꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯤꯌꯦ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ, ꯍꯥꯏ, ꯅꯪꯕꯨ ꯆꯠꯈꯤꯅꯣ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯑꯦ, ꯑꯁꯨꯝ ꯆꯠꯈꯤꯅꯦꯍꯦ꯫ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯪꯅꯨꯡꯇ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯛ ꯑꯁꯤꯅ ꯀꯥꯆꯤꯜ ꯂꯥꯏꯃꯨ ꯃꯥꯜꯂꯤ, ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ? ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ, ꯅꯨꯄꯤ, ꯅꯆꯥ ꯅꯨꯄꯤ ꯑꯁꯤꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅꯦ? ꯍꯣ, ꯀꯣꯏꯕꯅꯦꯌꯦ, ꯀꯣꯏꯕ ꯆꯠꯂꯤꯅꯦꯌꯦ꯫ ꯀꯩ, ꯃꯊꯟꯇ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯑꯁꯤꯕꯣ? ꯀꯅꯥꯅꯣꯃꯒ ꯆꯠꯍꯟꯈꯤꯕ ꯌꯥꯗꯕ꯭ꯔꯣ? ꯍꯣ, ꯃꯈꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯅꯪꯒꯤꯁꯦ ꯅꯨꯄꯥꯅ ꯍꯥꯟꯅꯒ ꯅꯆꯥꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕ꯭ꯔꯣ? ꯃꯗꯨꯃꯅꯦ ꯄꯥꯈꯠꯄꯤꯔꯅꯨ꯫ ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯁꯤꯗ ꯀꯔꯝꯕ ꯅꯨꯄꯥꯅꯅꯣ ꯂꯛꯅꯕꯤꯔꯛꯀꯗꯕ ꯑꯁꯤꯕꯣ? ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦꯍꯦ꯫ ꯏꯆꯥꯁꯦ ꯁꯅꯥꯅꯤꯅꯦ, ꯁꯅꯥ, ꯏꯆꯥ ꯃꯊꯟꯇ ꯄꯣꯛꯄꯤꯅꯤ꯫ ꯑꯔꯦ, ꯅꯪꯒꯤ ꯅꯆꯥ ꯀꯨꯆꯨꯅ ꯃꯨꯁꯨꯛ ꯃꯨꯕ ꯑꯁꯤꯕꯨꯔꯣ ꯅꯪꯅ ꯁꯅꯥꯅꯤ ꯀꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯕꯣ? ꯇꯟꯖꯩꯗ꯫ ꯍꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯀꯔꯤꯅꯣ ꯊꯕꯛꯄꯨ ꯇꯧꯔꯁꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯧꯔꯤ꯫ ꯑꯩꯅꯦ ꯃꯥꯒꯤꯗꯃꯛ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯗꯧꯔꯤꯗ꯫ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯑꯩꯅ ꯀꯣꯏꯕ ꯆꯠꯈꯤ, ꯃꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯃꯍꯥꯛ ꯊꯥ 9 ꯁꯨꯔꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯩ, ꯍꯣ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯅꯦ ꯐꯃꯨꯡ ꯑꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯂꯝ ꯈꯔ ꯀꯣꯏꯔꯨꯁꯦꯕ, ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯅꯪꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯀꯔꯤꯁꯨ ꯇꯧꯔꯨꯏ, ꯆꯠꯁꯦꯕ, ꯍꯣꯏ ꯍꯥꯏꯌꯣꯕ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯟꯅ ꯇꯛꯂꯕꯗ
ꯅꯤꯡꯊꯧꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯍꯣꯏ ꯆꯠꯂꯁꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯅꯣꯛꯆꯗꯨꯅ ꯑꯗꯨꯅꯦꯕ ꯏꯄꯨꯔꯣꯏꯕꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ꯫ ꯌꯥꯔꯦ ꯅꯪꯒꯤ ꯈꯗ꯭ꯔꯛꯇꯣ ꯇꯧꯔꯛꯂꯅꯨ꯫ ꯅꯐꯤ ꯅꯔꯣꯜꯗꯣ ꯂꯣꯏꯁꯤꯜꯂꯨ ꯑꯩꯅꯦ ꯗꯣꯂꯥꯏ ꯊꯥꯡꯅꯕ ꯃꯤ ꯍꯥꯏꯔꯨꯒꯦ꯫ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝ ꯇꯧꯅ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯗꯣꯂꯥꯏ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯂꯝ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯗꯣꯂꯥꯏ ꯊꯥꯡꯕ ꯌꯥꯎ ꯃꯇꯨꯡꯗ ꯏꯟꯅꯕ ꯌꯥꯎ ꯇꯧꯔꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯍꯥꯏ, ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯇꯨꯔꯦꯜꯅꯤ꯫ ꯏꯁꯤꯡꯒ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯀꯪꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯕ ꯇꯨꯔꯦꯜꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯂꯝꯕꯤ ꯑꯁꯤꯅ ꯆꯤꯡ ꯑꯁꯣꯝꯗ ꯆꯪꯈꯤꯗꯣꯏꯅꯤ꯫ ꯆꯤꯡ ꯁꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯒ ꯆꯤꯡ ꯑꯁꯦ ꯂꯥꯟꯊꯣꯛꯀꯗꯣꯏꯕ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛ, ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯍꯪꯒꯥꯝ ꯃꯄꯥꯜ ꯉꯥꯛꯇꯅꯤ, ꯐꯖꯗ꯭ꯔꯥ? ꯃꯁꯤ ꯂꯣꯛꯂꯒ ꯊꯥꯎ ꯁꯨꯡꯗꯣꯏꯅꯤ꯫ ꯅꯨꯄꯥ, ꯑꯁꯤꯗ ꯆꯠꯂꯨꯁꯤ, ꯌꯥꯝꯅ ꯐꯖꯩ꯫ ꯗꯣꯂꯥꯏ ꯊꯥꯡꯕ ꯁꯥ, ꯇꯨ ꯍꯪꯒꯥꯝ ꯃꯄꯥꯜ ꯁꯥꯠꯂꯤꯕ ꯑꯁꯤꯗ ꯗꯣꯂꯥꯏ ꯊꯥꯡꯉꯨ ꯍꯩ꯫ ꯑꯁꯨꯝ ꯇꯧꯅ ꯗꯣꯂꯥꯏ ꯊꯥꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯨꯝꯊꯩ꯫ ꯐꯖꯩ ꯍꯦ ꯅꯨꯄꯥꯁꯤꯗꯤ꯫ ꯐꯖꯕꯅꯤ, ꯌꯦꯡꯉꯨ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯈꯥ ꯑꯃꯗ ꯍꯅꯨꯕꯤ ꯑꯃ ꯐꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯅꯨꯕꯤꯅꯤꯅꯦ ꯑꯁꯤꯗ ꯐꯝꯂꯤꯕ ꯑꯁꯤꯗꯤ꯫ ꯃꯥꯗꯤ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕ ꯖꯥꯠꯅꯣ? ꯊꯕꯛ ꯁꯨꯒꯦꯗꯤ ꯂꯩꯇ꯭ꯔꯗꯨꯅ ꯐꯝꯗꯨꯅꯒ ꯂꯩꯊꯣꯛꯇꯅ꯫ ꯃꯍꯥꯔꯥꯅꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯨꯁꯨꯛ ꯃꯨꯔꯗꯅ ꯎꯟꯁꯥꯒ ꯏꯈꯣꯏ ꯈꯣꯏꯔꯗꯅ ꯃꯁꯝꯒ ꯇꯨꯔꯨ ꯇꯨꯔꯨ ꯈꯣꯏꯔꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ, ꯍꯩ ꯍꯅꯨꯕꯤ, ꯀꯥꯆꯤ ꯂꯩꯃꯨ ꯃꯥꯟꯕꯤ, ꯊꯕꯛ ꯁꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯎꯔꯨꯝꯁꯤꯗꯒ ꯐꯝꯗꯨꯅ ꯂꯩꯔꯝꯗꯅ ꯊꯕꯛ ꯁꯨꯔꯁꯨ ꯆꯠꯂꯨ꯫ ꯅꯁꯛꯅꯦꯅ ꯈꯨꯊꯤꯗꯨꯒ ꯅꯨꯡꯁꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯗꯣ? ꯍꯧꯒꯠꯂꯣ ꯊꯨꯅ ꯆꯠꯂꯨ, ꯊꯕꯛ ꯁꯨꯔꯁꯨ꯫ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯅꯨꯄꯤ ꯌꯥꯔꯤꯁꯤ, ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯁꯤ꯫ ꯗꯣꯂꯥꯏ ꯑꯃꯨꯛ ꯇꯣꯡꯂꯨ ꯂꯥꯎ꯫ ꯑꯁꯣꯝꯅ ꯃꯍꯥꯔꯥꯅꯤꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯗꯨꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯅꯨꯕꯤꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯍꯟꯖꯤꯟꯈꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤꯉꯣꯟꯗ ꯁꯛꯊꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯔꯣꯏꯀꯣ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯅ ꯍꯨꯝꯅ ꯑꯁꯨꯝ ꯆꯠꯄꯗ ꯂꯩꯀꯣꯜꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯈꯔꯅ ꯃꯈꯨꯠꯇ ꯂꯩ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯇꯨ ꯑꯁꯤꯗ ꯁꯛꯊꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤ ꯂꯥꯛꯏ ꯌꯦꯡꯉꯨꯅꯤ, ꯀꯨꯆꯨꯁꯤꯒ ꯑꯉꯥꯟꯕ ꯑꯁꯤꯗ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯦꯡꯉꯨꯅꯦ ꯃꯁꯝ ꯑꯁꯤꯅ ꯇꯨꯔꯨ ꯇꯨꯔꯨꯒ ꯈꯣꯏꯔꯒ ꯏꯐꯥ ꯐꯔꯒ ꯀꯨꯆꯨꯁꯤꯅ ꯃꯩꯇꯥꯅ ꯀꯩꯗꯧꯔꯒꯅꯤ? ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤꯕꯨ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯗ꯭ꯔꯣ? ꯍꯣꯏ ꯕꯦꯝꯃ, ꯃꯁꯛ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯤꯟꯅꯥꯏ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤꯗ꯫ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕꯤ ꯃꯥꯅ ꯀꯃꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯤꯕꯅꯣ? ꯃꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯒꯨꯝꯕꯅ ꯑꯣꯏꯗꯧ ꯄꯣꯠꯅꯤꯗ꯫ ꯌꯦꯡꯉꯨꯅꯦ ꯃꯊꯟꯇ ꯐꯟ ꯐꯟ ꯀꯥꯏꯁꯨ ꯆꯣꯡꯂꯤ, ꯃꯥꯒꯤꯁꯦ ꯏꯁꯩ ꯀꯥꯏꯁꯨ ꯁꯛꯂꯤꯌꯦ꯫ ꯍꯣ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ, ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯂꯩꯀꯣꯜꯗ ꯂꯥꯛꯄ ꯑꯁꯤꯗ ꯃꯊꯃꯣꯏ ꯀꯥꯏꯁꯦ ꯇꯅꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯅꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯈꯔꯅ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏ ꯂꯩ ꯍꯦꯛꯏꯔꯣ? ꯑꯩꯁꯨ ꯌꯥꯎꯒꯦ, ꯑꯩꯒꯤ ꯏꯇꯥ ꯁꯟꯅꯁꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯗꯤ ꯀꯨꯆꯨ ꯃꯨꯕ ꯃꯤ ꯌꯥꯎꯕ ꯌꯥꯗꯤꯌꯦ꯫ ꯑꯩꯕꯨ ꯀꯨꯆꯨ ꯃꯨꯕ꯭ꯔꯅꯦ? ꯁꯛꯊꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯋꯥꯍꯪ ꯑꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯅꯣꯛꯏ꯫ ꯀꯔꯤ, ꯅꯪꯕꯨ ꯀꯨꯆꯨ ꯃꯨꯕ꯭ꯔꯕ? ꯃꯨꯗꯦꯗ, ꯀ꯭ꯋꯥꯛꯇꯣ ꯃꯥꯗꯧꯅ ꯉꯧꯋꯦ꯫ ꯑꯩ ꯉꯧꯋꯦꯕ? ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯇꯥ ꯁꯟꯅꯕ ꯌꯥꯎꯒꯦꯀꯣ꯫ ꯆꯠꯊꯣꯛꯑꯦ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ? ꯑꯌꯥ, ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯀꯥꯏꯅ ꯍꯥꯏꯌꯦ꯫ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯇꯥ ꯐꯖꯕꯤ, ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩꯉꯣ, ꯈꯨꯐꯖ ꯑꯃꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯁ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯕ ꯑꯁꯤꯗ ꯍꯔꯥꯎꯗꯅ ꯀꯥꯏꯁꯨ ꯇꯧꯔꯤ꯫ ꯃꯁꯤ
ꯂꯩ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯁꯤꯅ ꯃꯀꯣꯛ ꯑꯁꯤꯗ ꯍꯦꯛ ꯊꯣꯝꯕ ꯏꯇꯥꯈꯣꯏ ꯂꯥꯛꯑꯣ ꯆꯠꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯆꯠꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏꯍꯧꯏ ꯃꯦ ꯇꯤꯟꯅꯕꯤꯔꯣꯏꯅ ꯅꯣꯏꯒ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯅꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯐꯖꯕ ꯀꯌꯥꯝ ꯍꯦꯜꯂꯗꯅ ꯇꯤꯟꯅꯕꯤꯔꯣꯏ ꯁꯨꯛꯇꯤꯟ ꯍꯦꯛ ꯇꯤꯟꯅꯕꯤꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯦꯠ ꯂꯩꯊꯣꯛꯏ ꯃꯈꯥ ꯇꯥꯅ ꯏꯁꯩ ꯑꯃꯨꯛ ꯁꯛꯇꯨꯅ ꯃꯊꯟꯇ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯂꯩꯀꯣꯜ ꯃꯅꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯃꯅ ꯃꯥꯟꯖ ꯑꯗꯨꯒ ꯑꯃꯅ ꯂꯥꯡꯂꯦꯟꯅꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯂꯥꯡꯂꯦꯟ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯜꯂꯤ ꯃꯍꯥꯛꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏ ꯈꯪꯉꯤ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯅꯇꯥ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯍꯥꯏꯁꯤꯅꯤ ꯃꯥꯟꯖꯅ ꯈꯨꯝꯃꯤ ꯑꯩꯅ ꯀꯣꯏꯕ ꯅꯠꯇꯦꯃꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯑꯩꯅ ꯁꯨꯛꯀꯣꯏ ꯀꯣꯏꯕ ꯅꯠꯇꯦꯕ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯅꯤ ꯌꯥꯔꯦ ꯈꯪꯉꯤ ꯅꯨꯄꯤꯗꯨꯅ ꯏꯔꯥꯡ ꯈꯖꯤꯛꯇꯪ ꯍꯧꯔꯛꯄꯗ ꯅꯪꯅ ꯄꯪꯊꯔꯤ ꯅꯠꯇ꯭ꯔꯥ ꯐꯩ ꯍꯥꯏꯁꯤꯅꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯗꯃꯥ ꯅꯨꯡꯁꯤꯔꯒ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ ꯅꯪꯅ ꯍꯦꯛꯇ ꯀꯞꯄꯅ ꯍꯜꯂꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯂꯕꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯤ ꯀꯔꯤ ꯍꯦꯟꯕꯒꯦꯕ ꯁꯛ ꯍꯥꯏꯔꯦ ꯑꯩꯅ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤ ꯅꯪ ꯅꯨꯃꯤꯠ ꯌꯥꯝꯅ ꯆꯣꯏꯕ꯭ꯔꯕꯨ ꯅꯪꯅꯦ ꯂꯥꯡꯂꯦꯟ ꯅꯪꯅ ꯑꯩꯕꯨ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯦꯗꯅ ꯑꯩ ꯃꯥ ꯁꯨꯛꯀꯣꯏ ꯀꯣꯏꯗꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯦꯅ ꯈꯪꯅꯤꯕ ꯃꯥ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯁꯝ ꯐꯣꯏꯅꯔꯨꯒꯦꯕ ꯂꯥꯡꯂꯦꯟ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯁꯣꯏꯔꯦ ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯪꯒꯤꯁꯦ ꯃꯥꯕꯨ ꯀꯤꯕꯒꯤ ꯋꯥꯔꯣ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯃꯁꯝ ꯐꯣꯏꯔꯨꯅꯤꯌꯦ ꯑꯩ ꯋꯥꯁꯤ ꯑꯩ ꯃꯥ ꯁꯨꯛꯀꯣꯏ ꯀꯣꯏꯗꯦ ꯍꯣꯔꯦꯟꯗꯩꯗꯤ ꯃꯥꯅ ꯀꯧꯔꯛꯂꯁꯨ ꯑꯩ ꯇꯨꯡ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯔꯣꯏ ꯋꯥꯁꯤ ꯂꯥꯏꯅ ꯆꯥꯔꯒ ꯁꯤꯒꯦ ꯑꯁꯨꯝꯅ ꯋꯥꯁꯛꯈꯤꯕ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯀꯞꯂꯝꯕꯗꯨ ꯐꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯅꯍꯥꯛꯊꯛ ꯃꯤꯅ ꯇꯧꯕ ꯉꯝꯕꯤꯅꯤ ꯍꯥꯏꯒꯦꯁꯨ ꯍꯥꯏꯖꯅꯤ ꯑꯩꯗꯤꯅꯦ ꯃꯌꯨꯝ ꯊꯤꯔꯒ ꯍꯦꯛꯇ ꯆꯠꯂꯒ ꯃꯁꯝ ꯐꯣꯏꯅꯒꯗꯕꯅꯤ ꯂꯥꯡꯂꯦꯟ ꯁꯤ ꯑꯩꯒꯤꯗꯤꯅꯦ ꯑꯝꯇꯅꯦꯕ ꯅꯪꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯇ ꯑꯩ ꯌꯦꯡꯂꯣꯏ ꯌꯥꯔꯕ ꯁꯦꯡꯂꯦꯀꯣ ꯅꯪ ꯇꯥꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯍꯧꯔꯤꯕ ꯂꯩ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯤ ꯃꯥꯟꯖꯅꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯤꯕꯁꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯋꯥꯎ ꯐꯖꯩꯍꯦ ꯁꯤꯗꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯏꯁ ꯃꯁꯥ ꯃꯎꯒ ꯌꯥꯝꯅ ꯐꯩꯅꯦ ꯈꯨꯐꯖꯁꯤꯗꯤ ꯑꯩꯒꯤ ꯎꯅꯤꯡꯉꯦꯍꯦ ꯀꯅꯥꯅꯣ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯤꯒ ꯑꯣꯏꯔꯖꯥꯠꯂꯥ ꯍꯪꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯟ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯥꯟꯖꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯙꯛ ꯐꯝꯊꯩ ꯃꯥꯟꯖꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯩ ꯂꯥꯡꯂꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯦ ꯁꯛꯊꯤꯕꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯇꯝꯐꯥꯁꯅꯥꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯑꯩꯗꯤ ꯁꯨꯝ ꯐꯝꯖꯕꯅꯤ ꯀꯩꯅꯣ ꯀꯩꯒꯤ ꯐꯝꯕ ꯁ꯭ꯋꯥꯏ ꯐꯝꯕ ꯌꯥꯔꯣꯏ ꯍꯧꯒꯠꯂꯣ ꯊꯨꯅ ꯁꯤꯗ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯐꯝꯃꯣ ꯍꯥꯏꯒꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣꯏ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯍꯧꯒꯠꯇꯣꯏꯕ ꯁꯨꯡꯍꯧ ꯍꯦꯛ ꯍꯧꯒꯠꯂꯣꯏ ꯅꯠꯇ꯭ꯔꯅꯦ ꯃꯃꯤꯠ ꯑꯁꯤꯅꯒ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯌꯦꯡꯉꯤꯅꯦ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯊꯤꯕꯤꯁꯦ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅꯅꯦꯀꯣ ꯃꯁꯝ ꯑꯁꯤ ꯐꯣꯏꯅꯤꯀꯣ ꯑꯁꯨꯛꯒ ꯌꯦꯡꯉꯤꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤ ꯅꯪꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤꯅꯦ ꯅꯪꯅ ꯌꯦꯡꯅꯕ ꯅꯠꯇꯦ ꯅꯪ ꯊꯨꯅ ꯍꯧꯒꯠꯂꯣ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯖꯔꯤ ꯅꯨꯄꯥ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩꯉꯣ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯅꯪ ꯌꯥꯔꯣꯀꯣ ꯌꯥꯔꯣꯕ ꯌꯥꯔꯦ ꯍꯥꯏꯔꯣꯕ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯂꯥꯡꯂꯦꯟꯗꯤ ꯃꯈꯣꯏꯗꯣ ꯊꯤꯠꯅ ꯁꯥꯎꯅꯤꯡꯂꯤ ꯍꯩꯇꯧ ꯉꯝꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯏꯔꯥꯡꯒ ꯇꯧꯏ ꯅꯪ ꯅꯁꯝ ꯐꯣꯏꯕ ꯁꯣꯏꯔꯣꯏꯀꯣ ꯃꯁꯤ ꯐꯤ ꯑꯁꯤꯅ ꯈꯖꯤꯟꯒꯤ ꯎꯗꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯥꯟꯖꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯤ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏ ꯀꯩꯅꯣ ꯑꯉꯥꯎꯕꯤ ꯅꯪꯅ ꯐꯤꯅꯒ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯤꯕꯗꯨꯅ ꯅꯪꯒꯤ ꯐꯤꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯍꯟꯗꯣꯛꯑꯣ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯂꯥꯡꯂꯦꯟꯅ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯀꯩꯅꯣ ꯃꯥꯟꯖ ꯅꯪꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯁꯠ ꯍꯧꯒꯠꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯁꯛꯊꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯄꯥꯝꯕꯒꯤ ꯋꯥꯔꯣ ꯅꯠꯇꯦꯗ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯄꯥꯝꯒꯗ꯭ꯔꯣ ꯇꯝꯐꯥꯁꯅꯥꯅ ꯐꯠ ꯍꯥꯏ
ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯐꯖꯩ ꯍꯥꯏꯔꯣ ꯍꯔꯥꯎꯏꯍꯦ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯁꯦ ꯅꯪ ꯈꯛꯇꯅ ꯃꯉꯥꯏꯔꯦ ꯑꯩ ꯅꯪꯒ ꯅꯨꯡꯁꯤꯅꯗꯕ ꯌꯥꯔꯔꯣꯏ ꯁꯤ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯔꯣ ꯑꯩꯕꯨ ꯄꯨꯔꯣ ꯑꯩ ꯏꯁꯥꯅ ꯌꯥꯔꯦꯕ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯤ ꯃꯊꯟꯇ ꯄꯪꯍꯗ ꯍꯔꯥꯎꯖꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯄꯪꯁꯥꯎꯗ ꯁꯥꯎꯖꯩ ꯙꯃꯟꯖꯥ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯄꯨꯗꯨꯅ ꯅꯈꯣꯏꯅ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯃꯤꯍꯥꯠꯄꯤ ꯑꯣꯏꯗꯧꯔꯤ ꯁꯤ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ ꯅꯪꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦꯀꯣ ꯀꯔꯤꯒꯤ ꯃꯇꯥꯡ ꯆꯥꯗꯕꯅꯣ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯒ ꯑꯩꯅ ꯀꯞꯇꯨꯅ ꯂꯩꯍꯧꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯗꯤ ꯃꯗꯨ ꯉꯝꯂꯣꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯂꯥꯡꯂꯦꯟ ꯑꯩꯕꯨ ꯂꯥꯡꯂꯦꯟꯅ ꯃꯥꯟꯖꯒꯤ ꯃꯈꯨꯗꯥꯡꯗꯨ ꯊꯥ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯁꯠ ꯁꯠ ꯆꯠꯁꯤꯜꯂꯛꯑꯣꯃꯦ ꯂꯥꯡꯂꯦꯟꯅ ꯃꯥꯟꯖꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯍꯧꯏ ꯑꯌꯥ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯤꯡꯅ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯐꯩ ꯑꯩꯁꯨ ꯅꯨꯄꯥ ꯑꯃ ꯊꯤꯔꯨꯒꯦ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯂꯤ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯃꯅ ꯍꯥꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕꯅꯤ ꯌꯦꯡꯕꯅꯤ ꯃꯈꯣꯏ ꯂꯣꯏꯅ ꯅꯨꯄꯤ ꯑꯃꯃꯝꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗꯕ ꯏꯇꯥꯎ ꯀꯃꯥꯏ ꯇꯧꯁꯤꯕꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯨꯃꯥꯏ ꯐꯪꯗꯅ ꯑꯁꯨꯝ ꯂꯩꯁꯦ ꯍꯥꯏꯔꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯅꯤ ꯏꯇꯥꯎ ꯁꯛ ꯍꯥꯏꯔꯦ ꯍꯩꯖꯤꯟꯗꯅ ꯊꯤꯖꯜꯂꯤ ꯈꯨꯠꯁꯤꯗ ꯁꯦꯜ ꯁꯤꯛꯀꯤ ꯑꯃꯠꯇ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯅꯣ ꯑꯩꯈꯣꯏꯗ ꯌꯥꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ ꯑꯩꯗꯤꯅꯦ ꯁꯨꯡꯊꯥꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯍꯦ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯎꯄꯥꯏꯕ ꯇꯧꯔꯒ ꯐꯣꯏꯕꯅꯤ ꯈꯪꯗꯦ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯅꯨꯄꯤ ꯑꯃꯗꯤ ꯀꯣꯏꯅꯁꯤ ꯑꯁꯣꯝ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯥꯜꯗ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯂꯣꯝꯂꯤꯕꯅꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯗꯤ ꯑꯃ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯕꯗꯨꯔꯣ ꯂꯤꯒꯦꯔ ꯂꯤꯔꯣꯏꯔ ꯃꯥꯁꯨ ꯑꯃꯣꯝꯅꯤ ꯐꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯧ ꯁꯔꯨꯛ ꯑꯔꯤꯕꯤ ꯑꯣꯏꯁꯨ ꯃꯥ ꯑꯗꯨꯝ ꯂꯧꯖꯔꯒꯦ ꯑꯣ ꯂꯧꯔꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯂꯧꯒꯦꯔꯥ ꯍꯅꯨꯕꯤ ꯂꯧꯒꯦꯔꯥ ꯅꯣꯏ ꯑꯄꯥꯝꯕ ꯂꯧꯅꯔꯣ ꯅꯈꯣꯏꯁꯤ ꯏꯃꯥꯟꯅꯕꯅꯤ ꯑꯩꯒ ꯊꯦꯡꯅꯩ ꯀꯥꯏꯅ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯂꯦꯝꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯛ ꯐꯖꯕꯗꯤ ꯂꯦꯝꯃꯤꯀꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗ ꯆꯨꯛꯅꯤꯀꯣ ꯁꯥꯔꯤꯕꯗꯣ ꯃꯗꯨ ꯋꯥꯈꯜꯗꯣ ꯅꯪꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯊꯝꯕꯥꯜ ꯂꯩꯔꯕ ꯏꯇꯥꯎ ꯅꯪꯒꯤꯅ ꯀꯅꯥ ꯂꯩꯔꯕ ꯑꯃꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯤ ꯃꯈꯥꯔꯣꯝꯒꯤ ꯑꯕꯣꯛꯄꯤ ꯁꯛꯇꯣ ꯃꯥꯅ ꯊꯛꯅꯕ ꯕꯦꯔꯤ ꯂꯩꯔꯁꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯄꯥꯈꯣꯟ ꯊꯥꯏ ꯕꯦꯔꯤ ꯁꯨꯝ ꯂꯩꯕ ꯆꯠꯅꯗꯣꯏ ꯁꯔꯨꯛ ꯕꯦꯔꯤ ꯃꯄꯨꯜ ꯈꯔ ꯂꯩꯕꯤꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯦꯡꯗꯅ ꯊꯝꯂꯁꯤꯔ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯦꯔꯣ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯍꯅꯨꯕꯤꯒꯤ ꯋꯥꯔꯤꯒ ꯇꯧꯁꯤꯜꯂꯤ ꯑꯩꯗꯤꯅꯦ ꯐꯪꯖꯤꯜꯂꯛꯇ꯭ꯔꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯃꯥꯗꯧꯅ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤ ꯑꯣꯏꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯃꯗꯨ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯣ ꯃꯁꯛ ꯌꯥꯝꯅ ꯊꯤꯃꯟꯗꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗꯤ ꯀꯥꯏꯅ ꯍꯥꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯀꯩ ꯃꯥꯒꯤ ꯃꯁꯛ ꯈꯨꯊꯤꯗꯨꯗ ꯀꯔꯝꯕ ꯅꯨꯄꯥꯅꯅꯣ ꯄꯥꯝꯗꯣꯏꯁꯦ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯣꯏꯕꯉꯣ ꯐꯅ ꯊꯤꯕ ꯇꯥꯔꯕꯁꯨ ꯃꯔꯟꯗ ꯌꯦꯡꯕꯗꯅ ꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥ ꯑꯃ ꯂꯧꯕ ꯐꯪꯂꯕꯗꯤ ꯄꯨꯟꯁꯤꯁꯦ ꯃꯔꯤꯛ ꯃꯍꯥꯎ ꯊꯣꯛꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯇꯨꯅ ꯂꯩꯕ ꯌꯥꯔꯒꯅꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯂꯥꯏꯕꯛ ꯆꯥꯡ ꯍꯦꯛ ꯌꯦꯡꯍꯧꯔꯣ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯊꯟꯇ ꯀꯣꯏꯆꯠ ꯌꯥꯝꯅ ꯆꯠꯄꯅꯤ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯦꯛꯇ ꯐꯥꯔꯣ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯐꯥꯏ ꯍꯥꯏꯗꯨꯅꯅꯦ ꯅꯉꯛ ꯑꯗꯣ ꯑꯗꯨꯝ ꯀꯛꯄꯤꯈ꯭ꯔꯁꯅꯤ ꯍꯦꯔꯣ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯅꯨꯄꯥ ꯑꯍꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯃꯨꯛ ꯍꯦꯛ ꯎꯔꯤ ꯑꯁꯤꯗ ꯂꯥꯕ ꯑꯍꯨꯝꯗꯤ ꯐꯝꯃꯤꯁꯦ ꯃꯁꯛ ꯑꯁꯤꯕꯨ ꯐꯖꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦꯅꯦ ꯑꯃꯁꯤꯅ ꯆꯤ ꯍꯦꯛ ꯊꯨꯡꯂꯗꯅ ꯑꯃꯁꯤꯅ ꯄꯨꯔꯥ ꯃꯥꯏꯖꯥꯎꯅꯤ ꯃꯃꯥꯏ ꯑꯁꯤꯕꯨ ꯐꯧꯔꯥꯃꯨꯛ ꯄꯥꯛꯏꯅꯦ ꯑꯃꯁꯤꯅ ꯈꯔꯗꯤ ꯅꯣꯏ ꯍꯥꯏꯕꯕꯨ ꯃꯁꯛꯁꯦ ꯀꯥꯕꯛꯇꯤ ꯌꯦꯡꯕ ꯌꯥꯏꯍꯦ ꯑꯁꯤꯔ ꯑꯃ ꯍꯦꯛꯇ ꯇꯥꯕ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯕꯨ ꯎꯔꯗꯨꯅ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯤ ꯑꯁꯤꯗꯕꯨ ꯂꯥꯛꯂꯦꯅꯦ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗ ꯃꯉꯥꯏꯔꯦ ꯏꯇꯥꯎꯈꯣꯏ ꯃꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯁꯤ ꯑꯩꯈꯣꯏ ꯇꯝꯅꯅꯤꯀꯣ ꯃꯥꯒꯤꯁꯤ ꯁꯨꯝ ꯆꯪꯁꯤꯜꯂꯤ
ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯒꯅꯤ ꯏꯇꯥꯎ ꯍꯥꯏꯒꯝꯂꯗꯅ ꯆꯦꯜꯍꯧꯕꯅ ꯐꯒꯅꯤ ꯃꯥꯅꯒ ꯐꯥꯈ꯭ꯔꯗꯤ ꯂꯣꯏꯔꯦꯗꯅ ꯏꯇꯥꯎ ꯑꯩ ꯆꯦꯜꯂꯦꯍꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯑꯌꯥ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯑꯩ ꯂꯥꯛꯄ ꯎꯕ ꯑꯁꯤꯗ ꯍꯧꯒꯠꯇꯨꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯅꯗꯤ ꯈꯔ ꯅꯣꯏꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯍꯧꯔꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯄꯩꯊꯣꯛꯏ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯅꯦ ꯅꯨꯄꯥ ꯑꯃꯠꯇ ꯇꯝꯂꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯊꯤꯔꯒꯦꯕ ꯍꯣꯏ ꯃꯥ ꯅꯆꯥ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯁꯛꯊꯤꯅ ꯄꯣꯛꯄꯤꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯁꯨꯃꯥꯏꯅ ꯄꯣꯛꯄꯤꯔꯝꯗ ꯁꯔꯨꯛ ꯄꯣꯛꯄꯤꯔꯝꯒꯅꯨ ꯌꯥꯗ꯭ꯔꯣꯕ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ ꯀꯞꯅ ꯀꯞꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯅꯥꯀꯜ ꯑꯗꯨꯗ ꯑꯉꯥꯡ ꯈꯔꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯀꯞꯄ ꯇꯣꯛꯏ ꯀꯥꯟꯅꯗꯦ ꯁꯥꯟꯅꯔꯨꯒꯦ ꯑꯉꯥꯡ ꯃꯔꯛꯇ ꯁꯥꯟꯅꯔꯨꯒꯦ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩꯁꯨ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯌꯥꯎꯅꯤ ꯑꯩꯁꯨ ꯌꯥꯎꯅꯤ ꯅꯪꯗꯤ ꯆꯥꯎꯃꯜꯂꯦ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏꯌꯦ ꯑꯩ ꯀꯗꯥꯏꯗ ꯆꯥꯎꯔꯤꯕ ꯑꯩ ꯆꯥꯎꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯎꯔꯣ ꯑꯗꯨꯅꯦꯕ ꯅꯣꯏ ꯁꯥꯟꯅꯩꯁꯦ ꯀꯩꯅꯣ ꯂꯝꯖꯦꯟ ꯆꯦꯟꯕꯤ ꯁꯥꯟꯅꯩꯅꯦ ꯅꯪ ꯍꯩꯖꯒꯗ꯭ꯔꯣ ꯍꯩꯅꯤꯅ ꯆꯦꯟꯕꯤꯒꯦꯅ ꯑꯗꯨꯗꯤꯅꯦ ꯁꯤꯗ ꯂꯦꯞꯄꯨ ꯑꯩꯈꯣꯏꯅꯅꯦ ꯁ꯭ꯋꯥ ꯍꯦꯛ ꯍꯥꯏꯕꯒ ꯅꯪꯅꯦ ꯀꯟꯅ ꯆꯦꯟꯒꯗꯕ ꯆꯦꯟꯒꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯄꯔꯦꯡ ꯂꯦꯞꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯃꯤꯠ ꯑꯗꯨꯅ ꯃꯥꯡꯗ ꯌꯦꯡꯉꯤ ꯑꯉꯥꯡ ꯑꯃꯅ ꯁ꯭ꯋꯥ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯝꯅ ꯀꯟꯅ ꯆꯦꯟꯕ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯎꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯃꯍꯥꯛ ꯇꯨꯁꯤꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯞꯄꯦ ꯑꯉꯥꯡ ꯑꯆꯧꯕ ꯑꯃ ꯀꯞꯄꯦ ꯅꯥꯕꯔꯥ ꯑꯗꯨꯅꯤꯗ ꯌꯦꯡꯉꯨꯅꯦ ꯃꯥ ꯀꯞꯄꯦ ꯃꯄꯤ ꯇꯥꯔꯦ ꯀꯞꯄꯦ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯀꯞꯇꯦ ꯅꯣꯏꯒꯤ ꯃꯔꯛꯇ ꯑꯃꯗ ꯁꯥꯟꯅꯕꯤꯔꯣꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯃꯍꯥꯛ ꯆꯠꯂꯤ ꯇꯨꯡꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯥꯆꯤ ꯂꯩꯃꯨ ꯃꯥꯟꯕꯤ ꯅꯪ ꯀꯞꯂꯕꯣ ꯃꯥꯟꯗꯦ ꯀꯩꯁꯨ ꯑꯩ ꯀꯥꯆꯤ ꯂꯩꯃꯨ ꯅꯠꯇꯦ ꯃꯥꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯇꯝꯗꯨ ꯃꯝꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯕꯗꯗꯤ ꯃꯝꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯏꯃꯥ ꯑꯩꯒꯤ ꯆꯥꯛ ꯊꯤꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯏꯆꯥ ꯆꯥꯛ ꯂꯥꯝꯗꯦ ꯍꯥꯏꯅ ꯀꯗꯥꯏ ꯁꯣꯝꯗ ꯆꯪꯂꯣ ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯒꯦ ꯂꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯂꯣꯏꯅ ꯃꯣꯠꯂꯦꯅꯦ ꯀꯗꯥꯏ ꯌꯧꯔꯨꯔꯒꯦ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯅꯪꯁꯦ ꯌꯦꯡꯉꯨꯅꯦ ꯃꯈꯨꯅꯤꯡ ꯑꯁꯤꯁꯨ ꯍꯨꯕꯥꯠꯂꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯂꯝꯖꯦꯟ ꯆꯦꯟꯕꯤ ꯁꯥꯟꯅꯕꯗ ꯇꯨꯁꯤꯜꯂꯤꯅꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯛ ꯆꯥꯎꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯂꯝꯖꯦꯟ ꯆꯦꯟꯕꯤ ꯁꯥꯟꯅꯔꯤꯕ 이마기 이베마 낭부 이마는 그럼나 ꯉꯥꯡꯅꯔꯁꯤꯒꯦꯅꯦ 마 ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯑꯩꯒꯤ ꯆꯥꯛ ꯄꯤꯌꯨ ꯍꯣ 이자기 ꯆꯥꯛ ꯄꯤꯒꯦ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯒꯤ ꯆꯥꯛ ꯊꯥꯡꯗꯣꯛꯏ ꯁꯦꯁꯦ ꯆꯥꯔꯣ ꯇꯝꯐꯥꯁꯅ ꯆꯥꯛꯇꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯏ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ ꯆꯥꯛꯇꯣ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯎꯀꯣ ꯅꯃꯥꯏ ꯅꯃꯤꯠ ꯀꯥꯏꯗꯣ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯗꯨꯝꯅ ꯑꯉꯥꯡ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯏꯅꯦ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯐꯠ ꯐꯠ ꯆꯥꯗꯨꯅ ꯃꯄꯥꯜꯗ ꯁꯠꯊꯣꯛꯈꯤ ꯃꯍꯥꯔꯥꯅꯤꯅ ꯂꯥꯎꯏ ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯄ ꯀꯥꯎꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯋꯥꯗꯧꯔꯤꯗ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅ ꯆꯥꯛ ꯆꯥꯁꯤꯟꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯈꯣꯡꯒ ꯍꯥꯝꯂꯔꯣꯏꯗ ꯍꯌꯦꯡ ꯑꯌꯨꯛ ꯍꯧꯒꯠꯂꯒ ꯑꯣꯏꯅ ꯍꯥꯝꯂꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯕ ꯑꯁꯤꯕꯨ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯂꯒꯦ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯊꯣꯛ ꯍꯤꯞꯊꯩ ꯃꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒ ꯃꯍꯥꯛ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯈꯣꯛꯈꯩ ꯇꯨꯝꯈꯤꯔꯝꯃꯤ